Assalamu alaikum wa rahmatullah. Gayr qom haibadi atop dharma satli bi nupising asi Musalman nupasingna lawba yabra yadavra amasung nupi ani ahum mari loliba nupasingna matau karamna makhoi gi nupising adugi damakta fali khaidokani sobat tawbadasu fali khaidokba tangai phadabu oibra amasung talak si karino talak ki makhan kaya thoi hai khibising asigi matang da masala khara ikoi nai nasi khamit nasi gair ko atop dharma sali bi nupising laisabi oiba taragadi Islam dharma sida sanglak laga Musalman nupasing ga nikah tawba yagani gair ko atop dharma sali bi nupi aduna haki atop dharma satba mawa adulai adu Islam dharma sida Islam si nupi adu khakpure haki mawa nupa adu di puraktre adu ibataraga di nupi adu Musalman nupa na lawgi hai bataraga di hais ahum la khallaba matunda nifa Musalman nupa maga nikah sonba yagani hais ahum lakri fawba Musalman nifa amada nupi adu nikah sonba yati nupi singi fali manabagi manhanbagi masala nupi ani ahum loliba singna sobat tawbada leng khaiba wajib nate nupi amagi palida sobat tawki haiduna adi nupi amagi pali tarakpa matamda nupi aduna aingoda su sobat tawbada mi haina haibada nupa aduna ittaba yati haiduna laite pali khaidokpadi ahing lekpadi pali khaidokpa tangai phade tawbada bu sobat tawbada di nupa adugi ikhtiyar ni apam hana pangthok ningba sobat tawningba nupi aduda tawbi ai aduga sobat tawningdaba numita pali amada tarune nupi amagi aduda hana sobat tawdabada kari su kaiba laite Luhungdringaida kainabagi masala khaminasi nupi amma nifa mayumda yaudri natraga yaurure tawbatabu matai manau anigi achikpa mafam amada tanja phangkhide asigumlaba nupi asi kainarabadi talaki bayina oigani afoba wahina talak birabasu natraga arunba wahina talak birabasu sammanai talak biraba matunda idan thamlaroi tokpa nupa amada amuk nikah sonba yarani idan thambagi darkar oiraroi karigumba amuk khaktang talak ani natraga ahum birabani haikhrabadi haikhiba adumak oikhigani karigumba talak ahum pithokhrabadi halala tawdringaida amuk hanjinnaba yade karigumba luhong laba matunda natraga luhong dringaida oirabasu matai manau adi hakdinna khraba natraga achikba mafam amada tanja phang khraba hakdinna bagi adu oirabadi amadagi ahum fawba haikhiba adugi matung inna talak oigani talak ahum sutriba fawbadi nikah sondrabasu amuk hanjinnaba yari karigumba talak ahum sukhrabadi nikah khatam oikhragani nikah loisankhragani talak ahum pibagi matangda masala ama khaminasi talak ahum pikhraba matungda amuk hanna nifa aduga loinana lainingba amasung nikah sonba pamlabadi atopa nifa amada nikah sonluraba matungda nifa adu sikhiba natraga khainarakpa karigba maram amadagi khainaraklaga idan pura tawraba matungda idan pura phamlaba matungda nikah amuk sonba yagani atopa nifa adu nikah solure adugu sobat tawdringaida nifa adu sikre natraga talak birakle adu oirabadi nikah soluba adugi karisu mamal laite samna harabada anisu mawa aduna nikah soluba khakna ahanba nifa aduda hanjinnaba yadi karigumba atopa nifa adu nifa amadu nikah soluraba matungda sobat tawraga thadorakku haina hainaraga nupa ani sinikah tawre adu oiba taragadi adugi artha karisu laite adi nupi adu amak thadorakki su thadorakkoi hairabasu nifa adugi apambani matau asumna warep launaraga adi hainaraga nikah tawriba soliba mising adugi mathakta Allah gi lanatni masi haramni tawroidabani karigumba thabak amaga loinana talak bibagi masala masu khaminasi karigumba kanagumba masagi nupida haiki karigumba nahaki hes laklabadi talakni mafam asi haikhaba matunda hes laklabadi I hek lakpa matamda matam adudagi talaki hukum tawroi numit humni I lakhabadi humni suraba matunda I lakpa hokhiba matam adudagi talak oikhri haina hukum pigan karigumba hes ama laklabadi talak ni haikhiba oirabadi hes lakpa loikhaba matamda talak oigani
talaqi raj'i bikraba matunda hanjinnabagi matangda masala ama khangminnasi talaqi raj'i amma bikraba ama sum iddatki matam sudriba oirabadi nauna nika sondrabasu amu hanjinnaba yai jingi wahi na hanjinnaba yaba adugumna zindagi karigumba amata haidana sobat tauba chuppa konsalluba natraga sokluba asina chingba niyam sing asidagi amma taurabadi hanjinnaba yaragani atopa masala ama hes lakpa nupi singi talaki iddat hes ahumni hes ahum su khraba matunda iddat ki matam loire karigumba ahum suba hes adu numit tarani pura laga lekhi adu oirabadi numit tarani hek subada idan pura mafhum fakhre amuk hanjinnagi hay hanjinnabagi ikhtiyar nipa adu dalairamba adu loikragani nufi adu iru zakraba natraga iru zadriba oirabasu kari amata khenaba leiti karigumba ahum suba hes numit tarani dagi tana laga lekhi badagi usal tawtri amasum namaz amagi matam haukhidri adu oirabadi nipa adu gi ikhtiyarni apambani hanjinnagi harabasu kainagi harabasu haujisu hanjinnagi khallabadi hanjinnaba yai karigumba i lekraba matunda usal tawkhre natraga tawkhidri namaz matam amma gi haukhre namaz matam amma haukhre adu oirabadi nipa adu de ikhtiyar leiroi nika haujik nika yaudana hanjinnaba yaroi atopa masala ama matai manau ani achikru mafamda phangkhrabasu sobatti tawkhidaba nupi ama talak pirabadi talake bayina oigani nika yaudana amu hanjinnaba yaroi atopa masala ama karigumba matai manau ani achikpa mafamda laiki tawbatabu nifa aduna hai aina sobat tawkhidi hairiba inkarasi gi matunginna talak pirabadi pithokhraba talak adu hanjinnaba ikhtiyar leitre hangna mu hanjinnagi haibagi ikhtiyar leitre matugi manakta sangloi haina kasam sabagi matangda ikoi masala khaminasi kanagumba mahaki nupida kanagumba amana mahaki nupida Allah gi kasam haujik ha wanda sobat tawroi Allah gi kasam ha wanda sobat sutau tawroi kasam sadun hairibani ha wanda sobat sutau tawroi asina sing haising hairabadi sobat tawdaba tha mari hek subada nupi adu talake bayina oikragani amuk hanna nika sondrabadi matai manau laiminaba yaroi karigumba tha mari gi matunda sobat tawrabadi talak oiroi kasam thugaibagi kafara pigadabani mathakta pankriba kasam sabagi niyam sing asi sariyata illa haina kau atopa masala ama punsi sumpa sobat tawroi haina kasam sabagi mahutta Allah gi kasam tha mari foban hangwanda sobat tawroi hai khiba oirabasu illa oi karigumba tha mari fo sobat tawdrabadi talake bayina oigani tha mari gi manunda sobat tawdrabadi kasam hai khibagi ja khibagi kafara pigadabani kafara pibagi bayan de inshallah tongan ba topic am oina ai bayan kafara ka ki oina sem jarake mathangi video da atopa masala ama karigumba tha mari dagi tana kasam charabadi karisu artha leite aduna ila oide tha mari dagi no makhak tana kasam charabasu ila oide tawbatabu kasam chakhiba nimising adu sudringai da sobat tawrabadi kasam thugaibagi kafara pigadabi karigumba sobat tawtrabadi nupi adu talak oiroi masum kafara pura oiragani kanagumba amana talake bayina bikhaba nupi amada sobat tawroi aina kasam charabadi ila oiroi amuk hanna nika solaba matunda sobat tawrabasu talak oiroi karigumba sobat tawrabadi kasam thugaibagi kafara piba darkar oi asumda talak raj'i piraba matunda amasu iddan ki matunda kasam sarabadi ila oi karigumba amuk hanjinnaba hanjam karigumba amuk hanjillaba matunda sobat tawrabadi thamari su badagi talak oi khagani amasu sobat tawrabadi kasam ki kafara pigadabi Allah ki kasam di sakhidi isunna haiki karigumba hangonda sobat tawrabadi
nahak talakni masigi wahi asina su ila hoy maram suna sobat tawrabadi talaki raj'i hoy kragani amasu kasam ki kafara leiraroi karigumba sobat taw khidaba tarabadi tha mari ki matunda talaki bayina hoy kragani karigumba nahamonda sobat tawrabadi haz ama tawgani natraga roza hengani natraga paisa lisingam bithokani natraga qurbani tawgani asigulaba wahi sing hai khabasu ila hoy maram asina sobat tawrabadi hai kiba wasak wadasing adu pura tawwadabadi karigumba sobat tawdrabadi tha mari ki matunda talaq hoy kragani inshallah Allah taala na ko kuding hai kriga masala masail kuding magasibu Allah na ko kuding amal tawmang ambagi tawfiqina bi boysano wa ma alayna illa al